Ratan Tata leikidre hem se mayam na khange Ratan Tata leikidre matung da ma ki hakchang se kari tawkhini masi achobu question oi da leirambani madudi makhoi gi Parsi community gi matung inna Parsi singa se angam bam Mumbai dani leiri se aduka chaw business to se makhoi ki thabak ni adugi manung da Ratan Tata gi family even Ratan Tata sini hoji ki Tata gi manung ko oi se khwai da gi senjau pai ba amasung karor kaya gi mapuni ma ki maulaiti macha leiti adugi matung da Tata gi ma family gi ma maru ko oi se ma ki place kana lakani masi singa siam da question answer tawno ba pham ni madudi makhoi family ki wani Charv institute ni tawkhini madda question ate Ratan Tata gi asi ba chang se masi karam tawki masi ni yamna chawba question se adubu makhoi Parsi community gi matung na Mumbai da Worli hariba pham sida Parsi family gi oina Parsi community gi oina makhoi gi asi ba chang se thampham chawba tower am sa da le awang tower adugi mathak da kapham lei madugi asi ba sing se pubugi da makta Parsi gi asiba sing che pubugi damakta lairiba sing asiso special makoi appoint tawdana Parsi community na madu salary pi dan lairini so Ratan Tata se da pukite Ratan Tata se world figure ni amasung question ama arise tawgani haituna Parsi community sing asina khan bra kaino maramdi makhoi asiba hakchang se malu da tharamaga lakle aduga maki hakchang da phi ama se lauthok piram da ba kana khangba adubu masida khoi gi umai bi langjak wak ama masina chake dorani mase makhoi chatna bi ni maramdi makhoi gi hakchang ase mai de su sindroi amasung leibak to sindroi ising de sindroi masi wak umai bi chinja koi ki masi juk to gi chatna dana lakpani so Ratan Tata gi hakchang ase adu maine tawki de sini Mumbai gi makhoi gi electric current na mai thapam amada pusilaga mai thaki amasung pusilaga mai thaki mafam asida chaw ba mi sing even akhoi gi home minister ama Rajnath Singh makhoi ase mawda chatli masiga loina chaw ba film star sing masida chatli yamna mayam mamang da maki antim sanskar se tawki haina tai masini basi khitang phajai amasung Parsi community mi singna aya bana masi tawboram gani madudi Ratan Tata gi hakchang se adu maina thamroi si aroi bada ma gi hakchang se asumaina electric current gi shock to pham amati current mai thapam da tharaduna ma ki aroi poloi ba se mangam thawa se asumaina tawsi haiduna tawki bani haina tari so Ratan Tata gi asi bhakchang se Indian government na yamna izzat leina thak wangna ma ga se yamna chawba prime minister mantri ama siba adugi mong da tawki amasung masida police army na khoi gun fair toraga select toba adugi saktam ka su uki masiga loina na sathena izzat pina ma ki aroiba bidaya se pikre so asum na hai Ratan Tata khoi company ase masi khara down chatlu bani adubu Tata se amna raibak phaba aduga mana touch toru bising ase hekta laibak phagalak pa mati growth oirak pa sigu mani hairi aduga Tata group asida mak ase asum post macha ama tawdun lairam bani Tata family gi orsu makhoi ase hekta achoubo ta phamande maksu company amagi worker oina chahi kya lairam matung da mak on da madugi empire asigi post empire asigi magi phambam ase sinabani so matam amada Tata company se khara down oi re adu mak na lakhi badagi hek tangrang chawkhat ki bani sine asuma haine madudi Ratan Tata na soklu khuding sana wali sine Maki company asigi investment se country kaya tani amasung country kaya da Tata group companies ki lairiba country aduda madugi country adugi government ka tie up toraga makhoi gi income kaya dang laikri makhoi gi income ase sector kaya dagi metal dagi loraga gold dagi loraga mineral water dagi loraga thum dagi loraga thau dagi loraga even aikoina seasonary ba pot khuding wa se da Tata group of companies ki masida contribution yauri adukki matik makhoi ase chawkhut khrabani amasung makhoi gi sector hong ki da sanna du santhok tuna upambi ma tharga prithibi thungna makhoi upambi chi masana mahina chatpa adugi type ni Tata hoi ki life se makhoi gi empire se only India da tanate Europe Israel Saudi Arab ama America masi puramak asida loina sandokton laikhisini aduga Ratan Tata ki leadership makhada masi angamba oikebani hai Bharat aviation kasisu makhoi asigi purakpada makhoi ki chawraba khut laiki aduga India da hojik Elon Musk loina na Elon Musk ki internet company purakani harise masida Tata khut yauri amasung masi yam yang na lakpagi wani
So Tata si chatre abu juk ama loikre adubu makoi company di lehauri mak taramba apabasing di lehauri adubu mioi baise any sanjau paisen prithibi tangkhai se magi natraga prithibi mapum se magi mapu oisano mangonda han makna chatpada aroi da pudori se phi machet am khaktani masidi kawya deko phi machet am pugdaba aina sanjau pai haina kari chaukhai runi amasung mayam afaba taramba adu khaktani lemhaudori se